ꯅꯧꯕꯤꯒꯤ ꯀꯥ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯊꯔꯣ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯏ꯫ ꯊꯔꯣ ꯑꯃꯗꯤ ꯅꯥꯎꯕꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟꯗꯤ ꯇꯥꯏꯕꯪꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯅꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏꯅ ꯐꯥꯎꯕ ꯊꯥꯗꯠꯄ ꯉꯝꯂꯣꯏ꯫ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯤ ꯁꯤꯡꯊꯥꯅꯔꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯅꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅꯗꯨꯅ ꯁꯛꯇ ꯆꯨꯗ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ, ꯆꯨꯡ ꯐꯤꯔꯥꯟ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤ꯫ ꯊꯔꯣꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ?" ꯅꯥꯎꯕꯤ ꯊꯔꯣꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯊꯥꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯩ꯫ ꯊꯣꯏꯅꯨ ꯑꯅꯝ ꯀꯟꯕꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯃꯍꯥꯛ ꯂꯩꯔꯕꯗꯤ ꯍꯥꯏꯔꯛꯂꯔꯣꯏ ꯈꯟꯗꯨꯅ ꯊꯔꯣꯗ ꯊꯦꯝꯃꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯟꯖꯣꯅ "ꯍꯩ, ꯀꯩꯗꯧꯕꯒꯤꯅꯤ ꯍꯥꯏꯒꯦꯅꯦꯍꯦ?" ꯊꯣꯏꯅꯨꯅ "ꯈꯪꯗꯦ, ꯃꯤꯡꯁꯦꯜꯗꯒꯤ ꯒꯝꯂꯥꯗꯒꯤ ꯂꯣꯏꯅ ꯊꯨꯒꯥꯏꯗꯅ ꯂꯣꯏꯈ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯃꯊꯟꯗꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯇꯧꯔꯨꯕ꯭ꯔꯥꯕꯨ? ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯅꯤꯒꯤ ꯃꯤꯍꯨꯟ ꯄꯨꯟꯁꯤꯜꯂꯒ ꯄꯥꯜꯂꯛꯄꯁꯦ ꯄꯣꯠ ꯑꯃꯠꯇ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯖꯗ꯭ꯔꯦ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯀꯗꯥꯏꯗ ꯊꯣꯛꯍꯟꯗꯅ? ꯋꯥꯔꯛ ꯋꯥꯇꯦꯝꯒꯗꯕ ꯃꯇꯝꯗꯅ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯀꯟꯊꯣꯛꯇꯨꯅ ꯊꯝꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯩ, ꯅꯪ ꯑꯣꯏꯅ ꯉꯁꯤ ꯐꯨꯒꯠꯂꯛꯀꯅꯤ꯫ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯇꯧꯍꯟꯒꯗꯕꯅꯤ꯫ ꯍꯣꯏ, ꯃꯇꯝꯗꯨꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯔꯣꯏ꯫ ꯍꯌꯦꯡꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯆꯟꯅꯔꯔꯣꯏ꯫ ꯁꯣꯝꯗꯅ ꯊꯔꯣꯅ "ꯀꯞꯀꯅꯣ, ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯣ." ꯅꯥꯎꯕꯤꯅ "ꯗꯥ ꯊꯧꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯊꯔꯣ." ꯊꯔꯣꯅ "ꯍꯩꯃꯥ, ꯀꯩꯗꯧꯅꯔꯒꯦ ꯗꯥ ꯊꯔꯣꯒ ꯑꯃꯨꯛ?" "ꯗꯥ ꯊꯧꯕꯅ ꯑꯩꯕꯨ ꯂꯥꯛꯑꯅꯨ ꯍꯥꯏꯔꯛꯑꯦ." ꯅꯥꯎꯕꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯃꯈꯨꯠ ꯍꯣ ꯃꯁꯥ ꯍꯣ ꯍꯥꯏꯔꯛꯏ꯫ "ꯆꯠꯂꯣꯏꯕ, ꯈꯪꯅꯤꯕ, ꯑꯗꯨꯒꯤ ꯄꯥꯈꯪ ꯑꯔꯤꯕꯗꯨ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯡꯆꯠ ꯆꯠꯄꯤꯔꯣꯏ." ꯊꯔꯣꯅ "ꯑꯁ, ꯅꯪꯁꯤꯗꯤ..." ꯁꯣꯝꯗꯅ ꯊꯧꯕ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯊꯩ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯕꯒ ꯉꯁꯥꯏ ꯅꯥꯎꯕꯤꯒꯤ ꯄꯤꯔꯥꯡꯇꯅ ꯊꯜꯂꯕ ꯃꯤꯁꯅꯥ ꯑꯅꯤ ꯇꯉꯧꯔꯕꯤ ꯈꯖꯥꯏꯗ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯋꯥꯔꯧꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯃꯃꯤꯠꯇ ꯎꯗꯨꯅꯇ ꯂꯩꯔꯦ꯫ ꯊꯧꯕ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯜꯂꯒ ꯊꯣꯔꯛꯏ꯫ ꯂꯩꯃꯅ "ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯕꯅꯣ?" ꯊꯧꯕꯅ "ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯒꯦ ꯏꯃꯥ." "ꯅꯠꯇꯦ, ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ?" "ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ ꯏꯃꯥ, ꯀꯨꯏꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯅꯥꯎꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯗ ꯐꯅ ꯀꯨꯏꯅ ꯉꯥꯏꯗꯨꯅ ꯂꯩ, ꯑꯗꯨꯕꯨ ꯅꯥꯎꯕꯤꯗꯤ ꯊꯣꯔꯛꯇꯦ꯫ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯉꯥꯏꯖꯩ, ꯑꯗꯨꯕꯨ ꯊꯣꯔꯛꯇꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯊꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯩꯃꯁꯨ ꯍꯤꯡꯒꯣꯜ ꯁꯨꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ "ꯅꯠꯇꯦ, ꯅꯪꯕꯨ ꯆꯥꯛꯁꯨ ꯆꯥꯗꯕꯤ ꯁꯤꯗ ꯆꯠꯀꯅꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯀꯩꯅꯣ ꯍꯥꯏꯕꯅꯦ?" "ꯐꯔꯦ, ꯅꯪꯒꯤꯅꯤ ꯍꯥꯏꯗꯅꯅꯦ ꯆꯦ ꯑꯃ ꯊꯤꯜꯂꯛꯑꯝꯕꯅꯤ." ꯊꯧꯕꯅ "ꯀꯔꯤ ꯆꯦꯅꯣ ꯏꯃꯥ, ꯀꯅꯥꯒꯤꯅꯤ ꯍꯥꯏꯕꯒꯦ?" "ꯁꯦ, ꯁꯤꯗ ꯂꯩꯔꯦ." ꯊꯧꯕ ꯃꯃꯥꯗꯒꯤ ꯆꯦꯗꯨ ꯂꯧꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ "ꯏꯃꯥ, ꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛ ꯈꯟꯕꯒꯤ ꯆꯦꯅꯤ." "ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯏꯆꯥꯕꯨ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯕ?" "ꯍꯣꯏ ꯏꯃꯥ, ꯑꯩ ꯊꯕꯛ ꯈꯜꯂꯦ꯫ ꯁꯤꯗꯒꯤꯗꯤ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ?" "ꯅꯨꯡꯁꯤꯔꯕ ꯈꯨꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥ, ꯑꯩ ꯆꯠꯄ ꯇꯥꯕꯅꯤ." "ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ?" "ꯏꯃꯥ, ꯊꯕꯛꯀꯤ ꯏꯝꯐꯥꯜꯗ ꯂꯩꯇꯕ ꯌꯥꯔꯣꯏ꯫ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯇꯥꯔꯦ ꯏꯃꯥ." "ꯍꯣꯏꯁꯦ, ꯅꯪꯒꯤ ꯊꯕꯛꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯕ ꯇꯥꯕꯅꯤ꯫ ꯀꯩꯗꯧꯉꯩꯗꯒꯤ ꯆꯠꯄ ꯇꯥꯔꯕꯒꯦ?" "ꯏꯃꯥ, ꯇꯥꯡ 25ꯗꯒꯤ ꯂꯥꯛꯑꯣ ꯍꯥꯏꯔꯦ." "ꯑꯗꯨꯗꯤ ꯉꯁꯤ ꯇꯥꯡ 19, ꯀꯨꯏꯗ꯭ꯔꯦꯅꯦꯀꯣ?" "ꯀꯨꯏꯗ꯭ꯔꯦ ꯏꯃꯥ." "ꯍꯣꯏꯁꯦ, ꯉꯁꯤꯗꯤ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ, ꯏꯃꯥ ꯉꯥ ꯂꯩꯔꯨꯒꯦ." "ꯏꯃꯥ, ꯑꯩ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ." ꯍꯣꯏ, ꯑꯗꯨꯗꯤ ꯏꯃꯥꯅꯦ ꯑꯁꯤꯒꯤ ꯃꯇꯦꯛꯁꯦ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ." ꯊꯧꯕ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯕꯒ ꯂꯩꯃꯅ "ꯅꯠꯇꯦ, ꯉꯁꯤꯗꯤ ꯏꯆꯥ ꯊꯣꯏꯕꯤꯗꯨ ꯂꯥꯛꯇꯦꯅꯦ, ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ, ꯅꯥꯔꯕ ꯖꯥꯠꯂꯥ?" ꯊꯧꯕ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯅ ꯑꯗꯨꯝ ꯂꯥꯛꯏ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯧꯕ ꯉꯥ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯅꯥꯎꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ
ꯍꯥꯏꯐꯦꯠ ꯂꯥꯛꯏ ꯑꯗꯨꯕꯨ ꯅꯥꯎꯕꯤꯗꯤ ꯊꯣꯔꯛꯇꯦ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯊꯧꯕ ꯑꯗꯨꯃꯛ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯅꯨꯅ ꯏꯆꯥꯊꯣꯏꯕꯤ ꯅꯥꯎꯕꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯐꯃꯨꯡꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯍꯤꯞꯇꯨꯅ ꯂꯩ ꯊꯣꯏꯅꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯊꯣꯏꯅꯨꯅ ꯂꯥꯛꯎꯁꯦ ꯆꯥꯛ ꯆꯥꯔꯨꯔꯁꯦ ꯅꯥꯎꯕꯤꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯩꯃꯥ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯆꯥꯁꯤꯜꯂꯨ ꯂꯥꯛꯑꯣ ꯑꯩ ꯆꯥꯔꯔꯣꯏꯗꯤ ꯆꯥꯔꯔꯣꯏ ꯇꯟꯖꯥ ꯑꯗꯨꯗ ꯀꯨꯟꯖꯣꯁꯨ ꯆꯪꯂꯛꯂꯤ ꯀꯨꯟꯖꯣꯅ ꯀꯩꯅꯣ ꯏꯆꯥꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯒꯦ ꯄꯥꯕꯨꯡꯗ ꯍꯥꯏꯌꯨ ꯅꯥꯎꯕꯤꯅ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ ꯀꯨꯟꯖꯣꯒ ꯊꯣꯏꯅꯨꯒꯗꯨ ꯃꯆꯥꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯁꯣꯝꯗꯁꯨ ꯊꯧꯕ ꯃꯃꯥꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯂꯩꯃꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯥꯛꯇꯨ ꯆꯥꯗꯅ ꯃꯪꯂꯒ ꯁꯨꯝ ꯐꯝꯂꯤꯗꯨꯕꯣ ꯊꯧꯕ ꯉꯁꯥꯏ ꯅꯥꯎꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯈꯛꯇ ꯎꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯃꯥ ꯏꯕꯦꯝꯃꯅ ꯉꯥꯡꯕꯒ ꯑꯃꯠꯇ ꯇꯥꯗꯦ ꯏꯕꯨꯡꯉꯣ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯥꯗꯨ ꯁꯣꯛꯇꯨꯅ ꯀꯧꯏ ꯊꯧꯕ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯍꯥ ꯀꯩ ꯍꯥꯏꯕꯅꯣ ꯏꯃꯥ ꯂꯩꯃꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯠꯇꯦ ꯅꯪꯕꯨ ꯍꯦꯟꯖꯥꯡꯒꯁꯦ ꯍꯥꯎꯇ꯭ꯔꯕꯔꯣ ꯍꯥꯎꯏ ꯏꯃꯥ ꯏꯃꯥꯁꯨ ꯆꯥꯔꯣ ꯆꯥꯛ ꯏꯁꯤꯡꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯊꯧꯕ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯁꯥꯒꯠꯂꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯁꯦ ꯐꯣꯡꯗꯣꯛꯂꯁꯤꯔꯥ ꯀꯔꯤꯒꯨꯝꯕ ꯐꯣꯡꯗꯣꯛꯂꯨꯔꯒꯅ ꯑꯩꯕꯨ ꯇꯊꯤ ꯇꯊꯤ ꯆꯩꯔꯛꯀꯗ꯭ꯔꯥ ꯑꯩꯕꯨ ꯑꯍꯦꯟꯕ ꯊꯤꯕꯅꯤ ꯑꯃꯨꯛ ꯍꯥꯏꯈꯤꯒꯗ꯭ꯔꯅꯦ ꯊꯧꯕ ꯅꯪ ꯅꯨꯄꯥ ꯊꯣꯛꯑꯣ ꯑꯗꯨꯛ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯇꯣ ꯃꯤꯒꯤ ꯑꯣꯏꯈꯤꯗꯣꯏ ꯁꯔꯨꯛ ꯅꯪꯒꯤ ꯑꯣꯏꯕꯅ ꯐꯠꯇ꯭ꯔꯥ ꯊꯧꯕ ꯑꯃꯨꯛ ꯍꯤꯞ ꯑꯃꯨꯛ ꯍꯧꯒꯠ ꯃꯀꯣꯛ ꯑꯃꯨꯛ ꯍꯣꯠ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯇꯧꯔꯤ ꯍꯦꯔꯥ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯤꯕꯨ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ ꯍꯌꯦꯡꯗꯤ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯁꯣꯝꯗꯁꯨ ꯅꯥꯎꯕꯤ ꯋꯥꯈꯜ ꯈꯜꯂꯤ ꯍꯦ ꯄꯪꯕꯤ ꯊꯃꯣꯏ ꯀꯔꯤꯒꯤ ꯅꯪꯅ ꯑꯁꯨꯛ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯔꯤ ꯃꯥꯅꯗꯤ ꯅꯪꯕꯨ ꯈꯟꯕꯤꯗ꯭ꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯃꯍꯥꯛꯀꯤꯗꯃꯛ ꯀꯞꯂꯤ ꯀꯥꯎꯔꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯔꯛꯑꯅꯨ ꯍꯦ ꯂꯝꯍꯦꯟꯕꯤ ꯑꯩꯒꯤ ꯋꯥꯈꯜ ꯅꯪꯁꯨ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯅꯨ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯛꯄ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯁꯤꯗ ꯃꯥꯏꯊꯤꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯦ ꯗꯥꯊꯧꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯁꯅꯨ ꯅꯪꯅ ꯅꯣꯛꯇꯨꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯂꯒꯦ ꯊꯃꯣꯏꯁꯤꯗ ꯅꯧꯅ ꯆꯣꯡꯂꯛꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯣꯜ ꯑꯁꯦ ꯉꯁꯤꯗꯤ ꯏꯈꯨꯠꯃꯛꯅ ꯐꯨꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯕꯅꯦ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯁꯥꯗ ꯑꯩ ꯍꯤꯡꯂꯔꯣꯏ ꯗꯥꯊꯧꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯔꯣꯏꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯎꯕꯤ ꯃꯣꯟꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ ꯉꯁꯥꯏ ꯃꯈꯩ ꯀꯥꯒꯤ ꯃꯄꯥꯟꯗ ꯃꯆꯥꯅ ꯀꯞꯂꯤꯕ ꯑꯗꯨ ꯊꯣꯏꯅꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯊꯣꯏꯅꯨꯅ ꯀꯔꯤ ꯊꯧꯕꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯅꯥꯎꯕꯤ ꯑꯍꯤꯡꯗꯨꯃ ꯇꯨꯝꯈꯤꯗꯦ ꯀꯞꯄꯅ ꯃꯁꯔꯨꯛ ꯑꯣꯏꯈꯤ ꯊꯧꯕꯁꯨ ꯃꯉꯥꯏ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯔꯝꯅ ꯅꯥꯎꯕꯤꯗ ꯎꯠꯁꯤꯒꯦ ꯐꯣꯡꯁꯤꯒꯦ ꯈꯟꯕꯗ ꯑꯍꯤꯡꯗꯨꯃ ꯇꯨꯝꯈꯤꯗꯦ ꯑꯅꯤꯃꯛ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯅꯗꯅ ꯅꯣꯡ ꯑꯗꯨꯃꯛ ꯉꯥꯟꯈꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯊꯣꯏꯅꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯆꯥꯁꯤꯗ ꯂꯩꯖꯔꯦ ꯀꯨꯟꯖꯣꯅ ꯅꯆꯥꯅꯨꯄꯤꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ ꯍꯧꯒꯠꯇ꯭ꯔꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯆꯠꯂꯣ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯔꯨꯁꯣ ꯊꯣꯏꯅꯨꯁꯨ ꯅꯥꯎꯕꯤ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯆꯥꯊꯣꯏꯕꯤ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯊꯦꯡꯉꯦꯅꯦ ꯅꯥꯎꯕꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ ꯃꯆꯥꯒꯤ ꯃꯁꯥꯗꯨ ꯁꯣꯛꯄꯗ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯁꯥꯒꯠꯂꯝꯃꯤ ꯍꯩꯃꯥ ꯀꯩꯗꯧꯔꯤꯕꯁꯤꯗꯤ ꯏꯁ ꯃꯁꯥꯁꯤ ꯃꯩ ꯍꯧꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯊꯣꯏꯅꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯆꯥꯊꯣꯏꯕꯤꯁꯦ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯁꯥꯒꯠꯂꯦꯅꯦ ꯀꯨꯟꯖꯣ ꯄꯥꯈꯠꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯏꯇꯥꯎ ꯔꯟꯖꯤꯠꯇꯨ ꯀꯧꯔꯨꯔꯒꯦ ꯍꯣꯏ ꯈꯔ ꯊꯨꯕꯤꯔꯛꯑꯣ
ꯁꯣꯝꯗꯅ ꯊꯧꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯈꯥꯛꯇꯅ ꯅꯥꯎꯕꯤꯗ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯂꯩꯃꯅ ꯍꯩꯃꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯣꯏꯅꯣ ꯑꯌꯨꯛꯁꯤꯗ ꯐꯤꯔꯣꯜꯒ ꯅꯥꯟꯅ ꯁꯦꯠꯂꯤꯁꯤꯕꯣ? ꯏꯃꯥ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ꯫ ꯍꯩꯁ ꯅꯪꯒꯤꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦꯕꯨ ꯏꯃꯧ ꯊꯣꯏꯕꯤ ꯎꯅꯕ ꯆꯠꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯁ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯈꯪꯉꯦꯗ ꯈꯪꯉꯦꯗ ꯅꯣꯏꯒꯤ ꯃꯇꯝ ꯀꯥꯜꯂꯛꯇꯦꯀꯣ ꯏꯃꯥ ꯍꯣꯏ꯫ ꯑꯁ ꯄꯦꯜꯂꯕꯅꯤꯗ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ ꯂꯥꯛꯑꯣ꯫ ꯊꯧꯕ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯕ ꯃꯇꯨꯡꯗ ꯅꯥꯎꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ꯫ ꯅꯥꯎꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯈꯥꯕꯅ ꯅꯥꯎꯕꯤꯕꯨ ꯁꯝꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯊꯧꯕꯒꯤ ꯊꯃꯣꯏ ꯑꯈꯥꯛ ꯑꯔꯥꯎ ꯀꯌꯥꯅ ꯊꯜꯂꯝꯃꯤ꯫ ꯁꯥꯒꯠꯂꯝꯕ ꯑꯁꯥ ꯀꯌꯥ ꯀꯥꯏꯗꯨꯅ ꯀꯣꯛꯊꯛꯇ ꯅꯜꯂꯛꯄ ꯑꯃꯒꯨꯝ ꯊꯧꯕ ꯌꯦꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯏꯍꯧꯔꯛꯂꯤ꯫ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯁꯣꯔꯣꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯊꯧꯕ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯔꯣꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯔꯣꯅ ꯗꯥ ꯊꯧꯕ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯊꯧꯕ ꯈꯨꯝꯗꯦ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯇꯥꯔꯤ꯫ ꯊꯔꯣ ꯊꯧꯕꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯟꯗꯨꯅ ꯗꯥ ꯊꯧꯕ ꯗꯥ ꯊꯧꯕ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯕ ꯊꯧꯕꯗꯨ ꯊꯔꯣꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯂꯥꯛꯏ꯫ ꯍꯥꯎ ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯥ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯣꯏꯗꯕ ꯉꯥꯡꯒꯅꯣ ꯅꯪ ꯀꯩꯗꯧꯔꯒꯦ? ꯊꯧꯕ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯅꯥꯎꯕꯤ ꯍꯣꯏꯗ ꯂꯥꯛꯄꯅꯦ꯫ ꯊꯔꯣꯅ ꯗꯥ ꯊꯧꯕ ꯅꯍꯥꯟ ꯅꯥꯎꯕꯤꯒ ꯀꯩ ꯍꯥꯏꯅꯒꯦ? ꯊꯧꯕꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯗꯦꯅ꯫ ꯅꯥꯎꯕꯤꯗꯣ ꯗꯥ ꯊꯧꯕꯒꯤ ꯃꯅꯥꯛꯇꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯌꯥꯝ ꯀꯞꯄꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯦ ꯑꯩꯅ ꯆꯠꯄꯗ꯫ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯨꯕꯅꯦ ꯑꯗꯨꯗ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯅꯦ꯫ ꯊꯔꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯗꯥ ꯊꯧꯕ ꯅꯥꯎꯕꯤꯅ ꯅꯪꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯖꯕꯅꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯋꯥꯖꯕꯅꯦ꯫ ꯃꯥꯅ ꯆꯥꯒꯗꯕ ꯑꯍꯥꯎꯕ ꯐꯥꯎꯕ ꯗꯥ ꯊꯧꯕ ꯆꯥꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯊꯤꯟꯕ ꯆꯦꯟꯖꯈꯤꯕꯅꯦ꯫ ꯊꯧꯕꯅ ꯀꯔꯤ ꯅꯥꯎꯕꯤꯅꯕꯨ? ꯗꯥ ꯊꯧꯕ ꯑꯁꯦꯡꯕꯅꯦ꯫ ꯊꯧꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯊꯔꯣꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯅꯪꯇꯕꯨ ꯈꯟꯖꯕ ꯅꯪꯇꯕꯨ ꯅꯤꯡꯖꯕ ꯃꯁꯤꯅ ꯃꯥꯒꯤ ꯃꯊꯧꯅꯤ꯫ ꯑꯗꯨꯒ ꯗꯥ ꯊꯧꯕ ꯅꯥꯎꯕꯤꯗꯤ ꯊꯃꯣꯏꯒꯤ ꯂꯩꯅꯥꯁꯨ ꯅꯥꯕꯅꯦ꯫ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯗꯕꯅꯦ꯫ ꯑꯋꯥꯕ ꯀꯞꯄ ꯄꯥꯈꯠꯄ ꯑꯃꯠꯇ ꯌꯥꯗꯕꯅꯦ꯫ ꯉꯔꯥꯡ ꯃꯥ ꯌꯥꯝꯅ ꯀꯞꯍꯧꯕꯅꯦ꯫ ꯀꯔꯤ ꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯊꯧꯕ ꯍꯟꯗꯛꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯗꯥ ꯊꯧꯕ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯗꯥ ꯊꯧꯕ ꯅꯨꯄꯥ ꯊꯣꯛꯑꯣ꯫ ꯈꯥꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯆꯪꯂꯛꯈ꯭ꯔꯕꯅꯤ ꯗꯥ ꯊꯧꯕ꯫ ꯊꯔꯣ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯗꯥ ꯊꯧꯕ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯪꯒꯅꯤ? ꯊꯔꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯨꯄꯥ ꯊꯣꯛꯑꯣ ꯈꯥꯕꯒꯤ ꯈꯨꯠꯇ ꯇꯥꯗ꯭ꯔꯤꯉꯩ ꯅꯥꯎꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇ꯭ꯔꯤ ꯃꯇꯧ ꯀꯔꯝꯅ? ꯊꯔꯣ ꯊꯧꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗ ꯅꯨꯡꯁꯤꯕꯒꯤ ꯀꯤꯁꯤ ꯀꯤꯅꯔꯤꯕꯗꯣ ꯈꯪꯉꯦ꯫ ꯊꯔꯣ ꯍꯧꯖꯤꯛꯇꯁꯨ ꯈꯥꯕꯅ ꯅꯥꯎꯕꯤꯕꯨ ꯀꯣꯟꯗꯨꯅ ꯚꯦꯟ ꯑꯃꯗ ꯄꯨꯈꯠꯈꯤꯗ ꯉꯥꯏꯔꯤ꯫ ꯅꯥꯎꯕꯤꯅ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯔꯤꯕꯅꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯁꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯃꯐꯝꯗ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯊꯧꯅꯥ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯈꯣꯝꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯗꯥ ꯊꯧꯕ ꯑꯩ ꯆꯠꯂꯒꯦ꯫ ꯊꯔꯣꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯅꯥꯎꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯊꯧꯕꯁꯨ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯂꯩꯃ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅ ꯁꯨꯛꯊꯗꯨꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯊꯧꯕꯅ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯊꯥꯖꯗꯦꯗ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯏꯃꯥ ꯈꯪꯉꯦ꯫ ꯏꯃꯥ ꯊꯦꯡꯅꯔꯕꯣ? ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯏꯃꯥ ꯊꯦꯡꯅꯔꯛꯇ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯊꯣꯔꯛꯇ꯭ꯔꯕꯣ? ꯏꯃꯥ
ꯋꯥꯔꯤꯁꯤ ꯀꯣꯟꯅ ꯁꯥꯔꯁꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯂꯩꯃ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯊꯃꯣꯏꯗ ꯑꯋꯥꯕ ꯈꯔ ꯂꯩꯔꯦ ꯈꯪꯉꯤ ꯑꯗꯨꯅ ꯃꯆꯥꯕꯨ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯦ ꯊꯧꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯩ ꯁꯣꯝꯗꯅ ꯅꯥꯎꯕꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯏ ꯊꯔꯣ ꯏꯃꯨꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯔꯣ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯒꯥꯔꯤꯗꯒꯤ ꯅꯥꯎꯕꯤꯕꯨ ꯈꯥꯕꯅ ꯁꯝꯗꯨꯅ ꯀꯨꯝꯊꯔꯛꯏ ꯊꯔꯣ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯄꯤꯡ ꯂꯥꯎꯏ ꯊꯣꯏꯅꯨꯅ ꯍꯩꯃꯥ ꯏꯆꯥ ꯊꯔꯣ ꯂꯥꯛꯑꯝꯃꯤꯗꯅ ꯊꯔꯣ ꯃꯣꯃꯣ ꯅꯣꯛꯁꯤꯟꯅꯩ ꯑꯧ ꯏꯃꯥ ꯑꯩ ꯂꯥꯛꯄꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯑꯗꯨꯗ ꯏꯃꯥ ꯍꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯏꯃꯨꯡ ꯂꯣꯏꯁꯤꯜꯂꯝꯕꯅꯦ ꯊꯣꯏꯅꯨꯅ ꯍꯩꯃꯥ ꯍꯩꯃꯥ ꯅꯪꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗ ꯆꯠꯂꯨꯕꯅꯦ ꯅꯄꯥꯁꯨ ꯊꯕꯛ ꯂꯩ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯕ ꯆꯠꯃꯤꯟꯅꯅꯕ ꯂꯩꯇ꯭ꯔꯗꯨꯅ ꯏꯕꯨꯡꯉꯣ ꯈꯥꯕꯒ ꯆꯠꯂꯕꯅꯦ ꯑꯣ ꯈꯥꯕꯅ ꯏꯃꯥ ꯅꯥꯎꯕꯤꯁꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯊꯔꯣꯅ ꯌꯥꯅꯤ ꯗꯥ ꯈꯥꯕ ꯑꯩ ꯁꯝꯃꯒ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯅꯤꯌꯦ ꯑꯩ ꯁꯝꯃꯒꯦ ꯊꯔꯣ ꯁꯧꯔꯥꯡꯅꯅ ꯅꯥꯎꯕꯤꯕꯨ ꯁꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ ꯊꯣꯏꯅꯨꯅ ꯏꯕꯨꯡꯉꯣ ꯆꯥꯒ ꯊꯛꯈꯤꯁꯤ ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦ ꯈꯥꯕꯅ ꯌꯥꯔꯅꯤꯗ ꯏꯃꯥ ꯍꯩ ꯌꯥꯗꯦ ꯌꯥꯗꯦ ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦ ꯀꯨꯏꯔꯣꯏ ꯁꯤꯗ ꯐꯝꯃꯨꯁꯦ ꯏꯆꯥ ꯋꯥꯔꯝꯂꯒꯅꯤ ꯁꯣꯝꯗ ꯊꯔꯣꯅ ꯅꯪꯕꯨ ꯅꯁꯥ ꯀꯩꯗꯧꯒꯦ ꯅꯥꯎꯕꯤꯅ ꯀꯣꯛꯁꯦ ꯌꯥꯝ ꯂꯨꯝꯃꯦ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯈꯛꯇꯅꯦ ꯒ꯭ꯌꯥꯟ ꯂꯥꯛꯏꯕꯁꯦ ꯑꯗꯣ ꯀꯩꯗꯧꯔꯛꯀꯦ ꯗꯥ ꯊꯧꯕꯗꯣ ꯅꯥꯎꯕꯤꯅ ꯃꯥꯒꯤ ꯋꯥꯗꯣ ꯇꯣꯛꯂꯁꯤ ꯄꯜꯂꯛꯑꯅꯨ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯈꯣ ꯊꯔꯣ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯔꯣꯏꯌꯦ ꯐꯔꯦ ꯃꯥꯒꯤ ꯋꯥ ꯑꯩ ꯄꯜꯂꯔꯣꯏ ꯑꯗꯨꯕꯨ ꯅꯥꯎꯕꯤ ꯗꯥ ꯊꯧꯕꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯅꯥꯎꯕꯤ ꯊꯔꯣꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯔꯣ ꯊꯔꯣꯅ ꯑꯁꯦꯡꯕꯅꯤ ꯗꯥ ꯊꯧꯕꯗꯣ ꯉꯁꯥꯏ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯦ ꯑꯗꯨꯕꯨ ꯈꯥꯕꯅ ꯅꯪꯕꯨ ꯁꯝꯗꯨꯅ ꯅꯥꯎꯕꯤꯅ ꯑꯣ ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈ꯭ꯔꯕ ꯗꯥ ꯊꯧꯕꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨ ꯊꯔꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯍꯣ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯅꯥꯕ ꯐꯔꯣ ꯑꯗꯨꯒ ꯗꯥ ꯊꯧꯕꯒ ꯑꯃꯨꯛꯇꯪ ꯎꯅꯊꯣꯛꯑꯣ ꯑꯩ ꯅꯥꯕ ꯐꯗꯕ ꯌꯥꯗꯦ ꯁꯣꯝꯗꯅ ꯊꯣꯏꯅꯨꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯍꯣꯏꯗꯣ ꯍꯌꯦꯡꯃꯛ ꯊꯥꯔꯛꯑꯣ ꯈꯥꯕꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ ꯍꯩ ꯊꯕꯛ ꯑꯁꯤ ꯊꯨꯗꯕ ꯌꯥꯗꯕꯅꯤ ꯏꯃꯥ ꯄꯥꯕꯨꯡꯅꯕꯨ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤꯗꯤ ꯑꯩꯒꯤ ꯊꯣꯛꯄ ꯇꯧꯒꯦꯅꯦ ꯐꯔꯦꯅꯦ ꯏꯃꯥ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯊꯥꯖꯔꯛꯂꯒꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯨ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ ꯏꯃꯥ ꯊꯕꯛꯀꯤꯗꯤ ꯑꯩ ꯁꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯆꯦꯁꯤꯡꯗꯣ ꯁꯣꯏꯗꯅ ꯂꯧꯊꯣꯛꯂꯨꯔꯒꯦ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤꯕꯨꯗꯤ ꯏꯃꯥ ꯑꯩꯁꯦ ꯈꯥꯕꯅꯤ ꯅꯪ ꯁꯤꯃ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ ꯊꯤꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗꯤ ꯏꯃꯥ ꯊꯣꯏꯅꯨꯅ ꯈꯥꯕ ꯊꯤꯟꯕ ꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯕꯨ ꯅꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯍꯣꯏ ꯏꯃꯥ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯊꯔꯣ ꯅꯪꯁꯨ ꯆꯥꯛ ꯆꯥꯈ꯭ꯔꯁꯤꯀꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯧꯕ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯇꯦ ꯂꯩꯃ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯄ ꯂꯥꯛꯏ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯇꯥꯏ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯨꯔꯁꯦ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯔꯨ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯃꯥ ꯆꯥꯕꯤꯔꯨꯔꯣ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯆꯥꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯁꯨ ꯆꯥꯔꯔꯣꯏ ꯏꯃꯥ ꯂꯩꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯂꯩꯃꯅ ꯅꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯥꯅ ꯏꯆꯥꯕꯨ ꯅꯣꯡꯃꯇ ꯆꯔꯥ ꯍꯦꯜꯍꯜꯂꯛꯇꯦ ꯃꯕꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯆꯥ ꯅꯪꯅ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯒ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯀꯔꯝꯅ ꯆꯥꯕ ꯉꯝꯒꯅꯤ ꯊꯧꯕ ꯃꯃꯥꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ
Ima, kapkanuse. Nacha kaisu tawdiye. Lao ima. Ai chak lame. Chak charurasi lao. Leima machabu munni yengduna leijari. Ima lao. As kaptana leirese. Ima nachana oinajabane. Nacha pakhang pharasu angang oiriba. Thida angaubasidi Somdana thoinuna se khara siga chasilo naupina ima iharaniye se loiresina as yengoi cha thoibi ima wa haige mun tawko mama mapa oibasingna machagi phatanaba kaidonungda siloi naubi mama di yengtuna kaidorage ima thoinuna hayengse noi dakhabuki ima hoido hayeng waloi sinanaba lakani hairige ima nasu hoi haidokre ima kaino hairisibo yengoi ima na sileba pumbase nangi phanaba ngaktani ima ai madu yaba sungangamloi nang napagi mai chopnaba tawbo yaroiko madu hairamlaga thoinu thokre naubi matha sana lehawi